Paodam 15Th ahan mamaktada binitana taram noksabagaloyana kurumjari. Hauzik Paodam asigi maroya pau pijari. Hauziki Manipurgi wathok asida maitai singi thodang haiba hiramda khananenakre. Anti-repression day thoram pangthokre. Moredagi commando lokthoknaba haiba wafam yaningde haina phongdonarakli. Loinana defamation case ka mari leinana Rahul Gandhi na Supreme Court ta petition ama file tawkre. Mapungoyo Paulo Birase Maitai Purup Asi Mating Laiba Purup Ama Ohanaba Purup Asigi Miyamna Puruki Oiba Wapam Sing Kananabagi Hainabi Amatamba Matautai Haina JNU New Delhi School of Social Sciences ki Professor Dr. Angomcha Bimol Akoijamna Pongdokre Wapamasi Manipurda Numit Kudingi Pongba Pause Huyalan Pauna Sinduna Huyalan Paugi Literary Hall da Pangtokiba Pause Sigi Kalamni Singi Mangarak Suba Lipungi Thoramda Pongdokibani Hauziki Manipuri Wathos da Maitei Singi Thodang Haiba Hiram da Pangtokiba Thoramadugi Moderator da Retired IS K Radha Kumana Oiki Pangtokiba Thoramadu Guest Speaker Oina Saruk Yakiba Dr. Angomcha Bimol Akoijamna Hai Maitei Puruki Oina Wapamada Kananinabagi Chang Asi Adumak Watpagum Tauri Kangdaba Ama Laiba Matamda Kangnaba Honabagi Mahut Kangba Saduna Laibagi Majat Jatli Amaromda Hauzik Toliba Lanasi Sahi Kaya Mamangdagi Semlakpa Plan Amagi Makada Satarakpani Outside Dagi Wapam Lakpa Matamda Karigidama Singya Topam Pamda May Hodraga Churachanpur Kaktamak May Horibano Habasi Asoba Wahangama Oiri Loidana Toliba Irangasi Tenganaba Maite Puruk Asi Amato Oina Lepasu Matautai Haiki Sahi asigi Bosem Naloba Class 10 examination da Mai Pakraba Kurai Tinshi Rota French Education Academy gi Mahiroi Singbu Opagi Thora Amangasi School asigi campus da Pangthokre School asna Senior Pangthokpa Thoramadu da Manipulenga ki Health and Family Welfare gi Assistant Senior Regional Director Dr. N. Inauba French Education Academy gi Headmaster K. Omes amadi former Headmaster KSS Bikram Nasingba Maruiba Mioi Kayana Saruk Yaki Thoramaduga Marilena Manipulenga ki Health and Family Welfare gi Assistant Senior Regional Director Dr. N. Inaubana Mahairoi Singatungi Punsida Mai Pakpa Mioi Amo Oige Hairabadi Matangi Mamal Khangna Satpa si Yamna Mathautai Haiki Ngasigi Thoramadu School asigi Mahiroi Singna Makoina Haijaba Tongan Talent Kyasu Utki Impal East District Sagolmang Police Station na Konba Madi Kundrak Pang Kendra gi Jagaw Riba Kaibi Haikak Mapal Ikop Singda Masak Khangdabi Nupi Ama Nomay na Kaptuna Halamle Thogdok Thopam dagi Pangba Pauna Hairibana ngasi nungtil pung 2 minute ni phukara helakpada thogdo si thokibani Miyoy asigi Oi Thangba Kudangda Amuba Machugi Shambulama Puli Asiba Haksang asigi manakta Senggaw Machama Likki Machak Khara amadi 9mm pistol gi tokning amasu asiba haksang nan silaga leirami Miyoy asi Sarakna Sahini Purom Oigani Nakalamorom da Hairibana Miyoy asi Langgorom dagi laklaga Sawom Bungda Kumtharaga Singnaningai Oiba Mawongda Koicha Chatuna Laikiba Miyoy adu Oirangadra Haibagi Singnaba Lai Adubu Kadai Pauba Sumbano Haibadudi Kangbang Ngamdri Mapamaduda Sagolmang Police Station gi OC Lamlai Police Station gi OC amadi Impal East ki Additional SP Operation su laktuna yengsinki Loidana Forensic Science ki team su laktuna yengsinki amadi Sagolmang PS na thogdo sigi matangda case ama lokhatle hairi Amaromda Thobal District ki Nongpok Sengmai Police Station gi manung chanba Nongpok Sengmai Primary Health Center da nurse oina thabak tobi nupi amangasi ayuk mahaki mayumdagi Health Center phawba satpagi lambida masak khangdaba singna phaduna palelomda purure adumakpo nupi adu Thobal District Police na matam chana tekta kaidana kanba ngamhore hairi masak khangdaba singna pharubadagi kalhoraba nupi adugi maming Akoijam Sucheta Devi alias Sana Sahini Pumathoi Mapuroiba S. Nabasandra Kowi Sarangpat Mayay Lekay Dagini Hairi
Pausna makatana hai Thodosing asi ayu pung 10 makhairom tabada mahaki mayumdagi Nongpok Sengmai Primary Health Center phawbasat pagi lambida Aripat yorakpada thokibani hairi Hiramasi matangda Thawbal SP Sachidananda Soibamna Paumi Singda hai Laishram Anita Kobi nupi amana Nongpok Sengmai Police Station da complaint torakpagi matungina masak khangdaba kidnapper singadu Grey Masugi Maruti Van number thadaba amada laklaga Kihan Kanganduna Palen Power Tillo Hiraga Paduna Pukibani Hairi Kidnap Tokre Hibagi Pau Hek Pangbaga Kaksing Police Ki Control Room Amadi Kongjom Police Ta Pau Piduna Kongjom Sora Amadi Kaksing Lamkaida Sek Tobagi Tabak Sataki Police Ki Akanba Section Tarang Sing Lokat Pasing Adu Ubadagi Akoizam Suseta Hondok Amlaga Masak Kangdaba Sing Adu Maikai Kangdana Nantokibani Hiraduna Suseta Buna Sora Outpost Ki Area Dagi Take the Kaidana Kanbangam Kibani Hairi Thodosigi matangda Nongpok Sengmai Police na case ama lakhot kibagaloyena kidnapper singadu thibagi thabak sathariba maramna atubada kidnapper singadu phaba ngamgani haibagi thajaba lei haina SP Thawbal Sachidananda Soibamna makhatana phongdorakli Impal West District ki Sengmai Police Station na konba Sengmai Kangjai Bungda sakhang daba sina gas cylinder puba tata truck ahum mai tharam le hairi Thodo singa se yupung tara rom taw matamda thokibani Thodo thokpam dagi phangba pawgi matungina tata truck ahum asi cookie singi oirangadra haibagi singna badi lei adubo chapchaba khangba ngamdri loinana kanana kari damak tharam libano haibasu khangba ngamdri Thodo asigi paw hek phangbaga fire brigade amadi Sengmai Police ki team sangsinduna mai zakpa dukan ki sakhang daba singna Mai Tharam Laba Gari Ahum Adugi Manungda Gari Anigi number Adu MN0602239 Amadi MN01AA3900 ni Hairi Purup Kayana Punna Kundaba Manipura me Ahumdagi Horaga Kuki Purupna Maitei Purupta Onselaga Horak Liba Kangluki Lana Si State Amadi Center na Kupna Tizilaga Lana Si Kanana Horak Libano Haibadu Kangna Dandi Piraga Lamdamasida Santi Purapio Haina Observation Committee Anti-Repression Day 2023 Chairperson Kangembam Anandina Pongdokre Ngasi Manipur Press Club da Pangtokiba Anti-Repression Day Githaramaduga Marilena Observation Committee Chairperson Makatana Hai 17 Shuba Airna Aspagi Marumda Yumda Tumdana Leba Manorama Putok Laga Tamtiba Monda Hatkiba Dudagi Imatarani Toina Kongzang Sangsang Kibani Maduda Sunatana Air Gitong Kaya Dubu Yaning the Bagidama Sahi Dumaktada Atoba Sitaranjana Maira Suduna Tawai Katkibani Asigumba Kayas Namaram Oiraga Malengi Takta Air Natoriba Tong Kayasi Kanghandaba Yade Haiduna Sahi Kudingi Numit Asigi Palan Pangtokuna Lakpana Ngasidi Taramaparak Sure Hairi Taramaduga Marilena Tawaina Pontapi Kraba Ima Singi Pamda Lake Katunai Kai Kumnaba Utpadanatana Handaki Kangluki Lana Sida Lake Hidraba Singi Pamda Mina Ani Tumina Leptunai Kai Kumnaba Utki Myanmar dagi lanjanaratuna Moreda Sangja Pamloduna Labor Cookie Nupilising Ahum Marina Moreda State Force Commando Thamba Yaroi Manipura NRC Chatnaba Yaroi Maitaida ST status Piba Yaroi Cookie Singi Tonganba Administration Pigadabani Haibana Singba demand Toduna Kongsat Chatpagi Mingda Commando Singbu Question Duna Thambagi Tawong Aduda Tumina Licen Kiba State Amazon Center Gi Force Amadi State Amazon Center Lengana Tumina Licen Bagi Tawong Adu Langsai Tauna Kaksing na Yaning de Luki Convener Khetri Rajibna Pongdorakli Ngasi Kaksing Lamkai da Pangtokpa Paumi Singuna Bamada Rajibna Makata Duna Hai Thokna riba Kangluki Irang Asida Sinjaki Lal Toba Mathau Tare Khanduna Ngasi Phawbada Kaksing Lamkai da Kaksing gi Miyam Thokuna Chachochasin Tobada Sek Tobagi Thabak Chathaduna Lakpani Ngasi gi Chathariba Kangluki Lana Sida AR Singna Cookie Singbu Sagotpa Thawong Kaya Chathabas na Maram Oiraga Kaksing gi Miyam ya Pamba Matungina AR Sing Chachochasin Tobada Athingba Thamduna Laki Adubo Miyoibagi Minungsi Yengduna Makhoigi Chan Thaknaba Ana Layeng Amadi Suti Chachochasin Tobada Sayol Amada Numit Ninikak Ayaba Pibani AR Singna Thokiba Matamda Yaukiba Personal Masing Adutamak Sanglakpagi Ayaba Pibani Personal Chama Satkraga Sani Sanglakpadi Ayaba Piba Ngamloi
Numit Karani Mamangda 26 Sector Air na BSF Haya Thaba Lanagi Gari Amada, Hura Lanada San Tanaba Pose Kea Pusilaki, Adubo, 26 Sector Gi Makada Leba 21 Air Gini Haiba Pot Karadi Puki, Adubo Ataidi Mapu Torokta Badagi, Kaksing the Leba Relief Camp Singda Pitok Krabatungda, Amuk Moria de Leba 5 Air Gini Hairak Pamadi, Polam Singadu, Manghan Kre, Haina Police that case, Lokat Naba, Hairak Pagitong, Adu, Lujadaba Tong ni. Sathariba Kuki Militangi Lana Sida, Loiji Loya de Leba Madi, Kuntangana Leba, Miamda, Awaba Mayok Naduna Dum Lady, Kaksing Lamkaida, Miamna Lepalatin Sathariba, Sigumna, National Highway 102 Giate, Day of Pumpsing the Su Topira Duna, Chatabiu, Masong, Impalgima Pumpsing the Su Chatabiu, Maduna Travadi. Kaksing Kaktana Airna Tatosin Tobada, Tingbagi Mong the Uribasi, Uhandanaba Puna Honaminasi, Pongdoki. Ngasigi Paumising Unabaduda, Langsai Taunagi Ko Convener Naurem Rajen, Mangangsa, Masong Dr. Naurem Bobo Su Sarukyaki. Manipuri Saktam Kaibiya Roy, Ekwe Santi Pami, Manipuri Saktam Kanabagdamak. Pangal Kunaina Lepli Haiba Banner Makadangasi, Samai Jinda Muslim Singna, Wakat Mipam Pangkre. Jamiat Al Alma Hangul Muslim Youth Club, Hangul Social Youth Action Committee Amadi, Ngakapat Youth Development Association Puna Kusan and Sinduna Takiba Ngasigi, Wakat Mipamaduda Miam na Manipuri Saktam Kaibiya Roy, Manipura Administration Ani Labia Roy, Stop Killing Sep Lives Like Hidraba, Angang Ani, Ngalaiba Masong Singkaingan Bagi, Haksang Atubada Pangalu, Manipur Kalu, Miyangi Punsi Kalu, Long Live Manipur Haibana Sing Bataba, Pleka Sing Sinaki. Wakai Pamaduda Sarukyaramba, Hangul Maya Likaidagi Mohammed Rajauddin na Pondorakpada, Housing Manipur Toliba Yamna, Unindraba, Tanindraba, Madi Yanghaidraba, Mihat Mipungi Todok Singasina Maram Oiraga, Manipudala Iba Praza Saksang Kudimakta, Masigi Awabazai Tengasi Pangi, Irangas Namaram Oiraga, Ahalaman, Anayak, Amadi, Tola Taraba Miyam, Kongpam Ama Pauba, Leng Bayada, Pibam Haibadu Oire, Pibam Asi Euro Pauda Stemadi Center da, Lengak Pariba, Lengak Loising Prazagi Awabasi Ubiraga, Houzik Paubayo Yamna Pamba Tabak Pakat Bahabadu Oidri, Maramasna, Toli Beirangasi Yamna Tuna Loisin Biduna Ing Tapa Tangdule Tabalam Dama Ohenbiu, Miyangi Punsikan Biu, Hana Sunaba Yumai Tabale Palomadi, Ne Taba Punsiama Manipuda, Atubada Pura O Haina, Center Madi State Lengamadi Miyangi Mudo Ribasing and Tamoy Sing Apple Tojari Haiki. Hokiba me Humdagi Howden Tarak Liba Iranga Sida More de Leba Maite Singna, Tawai Hingna Balanjana Kibana More da State Porski Laiba Mio Karanatana, Maite Yamata More de Laitraba Matamasida, State Porsing Labagi Maite Sing Amuk More da Hanjelaga Kundalaitanaba, Kanaringai Chairakta, State Pors Amuk Lotok Naba Honarakpa Yaningde, Lengana Miyang Sangbiu Haina, Salai Kanbalob State Central Committee Vice Chairman, Laichobang Gopalna Pongdokre. Wapamasingasi Salai Kanbalob Tera Kongsangbi Kudek Bi Unina Sin Look Asigi Kudek Bi the Labor Office da Pangtokiba Pogimi Pamada Laichombang Gopal na Pondokibani Mana Makata Kibada State Post Lain Lena Maite Sing Labang am the Duna Lanzana Kibani Housina State Post Kara Laiba Sisu Kuki Militant Sing na Question Duna Tamlibani Makoiga Laitragadi Maite na Moreda Amuk Halaga Kundabo Oitokloi Maramasna Moreda Ahenba State Post Tazin Biduna Mapangal Kankan Bio Haiki Amaromda Chosam Pudasu Maite Singna Amuk Magi Kulda Hanjalan Biduna Kunda Laitana Basin Biu Loyana Waikurok Bangla Torbung Pagaksau Ikayamadi Kokta Gatanariba Turel Bana Sing Bampam Sing Dasu Maite Sing Yum Mai Tadok Biduna Maite Sing Kaya Laitre Makoy Sing Asigi Labayana Basu Lenga na Sinbiu Haina Laichombang Gopana Makatana Pongdoki Megi tang ahumdagi horakiba lana si thani henjilakle dubu hauzik phawba santi hanjilan bangamdri India government asibulu singliba PM amasong Union Home Minister dasu lana si lepan binaba kara haizakiba danatana state government dasu atubada santi hanjilana ba honabiyo haina hanjil haijakre sairaga sida more da leiriba commando sing mapamadu da leiba yaroi hairakpa si mama oibi singna yengduna leithokloi haina Joint Coordinating Committee for Peace Khwairamban Kaithal Executive Member Laisram Mem
amana phongdokre ngasi kaithel da pangthokpa thoram amada mahakna makhata na hai security advisor ni haiduna leiriba Kuldip Singh gi mathawasi karino Manipur da thajlagliba masing thingamdraba Central Forces singasi kadai da sinari makhoi asi illegal immigrant amadi makhoi gi lanthum ngak libra haiba si achoba wahang ama oirakli AR Singh tawning bat tawduna leibada Kuldip Singh na yengduna leiriba karigino MLA kuntrama thoina lokiba warep ta yauriba AR Singh kudakta lokthokadabani maitai miyam da nakhoi gi damakta aikhoi leiri ingna sikna layu haiduna themlaga thamli adubo misam miyang gi punsi amadi lanthumna nongmagi manglakpa si khanglaga yengduna leiba ngamdre Kaithel Pambi Ima Singna Jungi Tarapanda Delhi gi Jantra Mantar da Jangchinkiba Khongjang adu Thama Pharak Pagaloyena July Tarapangi Ayuki Pung Taramatoida Mama Oibi Singna Achauba Khongjang ama Jangsilagani Khongjang asida Manipurda leiriba Phuruk Khudimagna Saruk Yaminasi Khongjang asigi Pandamdi Aikhoi Lan Pamde Santi Leiba Lebak ama Pami Haiki Chief Minister amasung mahaki kamunen politician singna army bu apangba siroi dabani haiduna hokiba thasigi taramari da tonganba administration gi demand tawduna Churachandpur da kuki nupi sing sathakiba protest adugi mayok ta yaning daba phongdokduna ngasi Sengmaijin Thongam Thongkhongda lekai asigi mera paibi singna wakat mi pham phangkre wakat mi pham aduda miyamna kuki is real terrorist Assam Rifles support Kuki terrorists. Maitai Lepun is not terrorists. Don't call by Arambai Tengol terrorists. They are innocent people of Manipur. First communal war was started by Kuki. Kukis are demanding separate administration. Why? Kuki women's protest is not peace. Demand Haiban Singh Thaba Pleka Singh Sinaki. Wakami Pamaduda Saruk Yarambi Thongam Sabita Kobinupi Amana Pondorakpada. May Ohumda Churachandpur the Thokiba Thodok Maitaina. Haizin banate social media da uriba singasan sakini Arambai Tengol amadi maitai lepun Manipur gi asamba miyoi singni makhoi da terrorist ni haiba Kuki singi wafam yaningde me ahumda Kuki singna maitai singi yum mai thaba amadi nomai kapsin na maitai hatpa horakiba sina Kuki singbu karamna terrorist natte haiga doribano Kuki nupi sina protest tawdan taliba demands na makhoi su makhoi gi mabung maupadong terrorist oire maitai singdi santi pami paliba sta amadi engakna Tumina Lesindina Miyamna Tangdulek Tadaba, Lady Basi, Yang Shen Bidaba, Si Pende, Atupamatamda, Waroshanama, Produktuna Tangdulek Taba, Manipuramo, Henbio Haina, Apple directly. Manipur Tolibirang si India Lengana Loishina Bahona Dragadi, Manipuda Om Subanupilan Totuna, Manipur Ningtam Hingerage Haiba Kongjang Sangsilakani, Moreda Kanano Kangdabanupi Kuzo Karana Manipur Commando Moreda Labiaro Hirakpa condemned Towi Haina, Poire Apun Balai Marol Mera Paibi, Palengi Maika de Pondokre, Ngasi Impalis Kimanung Janba Teloda, Palemna Sinduna, Manipugi Irang Atubadaloisalo, Manipugi Saktam to Gaibi Yaro Haina Wakat Mipam Chatakre, Maduda Palengi President Hai. Kuki militants na maitai kaya halakpa mayum makai kaya may thadokuna chatharakli ba tamthiraba thodok asida state amadi center lenga na khangsinadana leithokpa si yaningde Manipur machak kaya na sana khona bada India si malemda masak taklibani adubo Manipura thani helaba irang asida wahayama phawwa haidana Narendra Modi na leithokpa si pende Manipur si India gi manung chandrabra hangningba phawre Manipur gi irang asi loisinaba India lenga na honadrabadi ahumsuba nupilan thorakani maduda Manipur si ning tamjarage haiba khongjang sangsilakani masigi khongthang asi lorok irang asi loisinaba honabiyo haiki Mahana Makata na hai Mayum Makai Mai Thadokraba Singh Mayum Makai Saduna Hanagi Lamda Lahanaba Lenga na Tabak Paikat Piu Moreda Kana no Kangdaba Nupi Kuzok Karana Manipur Commando Moreda Laibi Yaroi Haina Tatarak Patongadu Akan Mamong the Condemned Tawi Tawangadu Tatarakpada Moreda Laiba Central Forces Singna Tumina Yengduna Laibadu Angapoi Irangasi Maitaina Hobanati Kuki terrorist Sing Satabani Masida Combing Operation Chatabasi Maitai Kakta Tobiganu Kuki terrorist Sing Takthokpa Matamda Maitai di Lan Lepkani Haiki Wakami Pamaduda Marjay Agreement Iligani Manipurgi Ning Tamba Hanjangadabani Su Lalauba Sing Designated Camp Ta Hanjilalu Manipurgi Apun Bagi Saktam Kaibiaro Hayan Thaba Banner Susinaki
Manipur tholiba Kangluki lanas na maram oiraga Churachandpur More amadi Kangpokpidagi lanjanariba sing atopa mafamda hangba relief camp sing da leheliba si masagi maramda relief camp hangduna amadi hanagum lehanaba lenga na matik chaba state force thambiyo haina lukmai saluki maikaidagi lenga ki puning chingsinkre lukmai salup na sinduna khwairamban kaithel wanda pangthokpa paumi singona bamada lukmai saluki secretary Asyam Nirmalana hai kuki sing state force loktholaga paramilitary force thambiyo haina demand Tobasi Yamna Nuaitaba Towoni Masidi separate administration Laknabagi Kongtang Amani Toliba Watosi State Kyoiba Maramna State Force Namatik Jana Ngahanbiu Masida paramilitary force Ngahan Bahabasi Kuki Singa Makoiga Lainariba Popigi Mari Adu Mayek Sengdo Hale Manipugi Lamasi Mang Bayaba Mang Labani Makatana Lam Mang Danaba Amadi Inkalakliba Nahasing Mang Gadaba Taba Amata Tobiaroi Lenga Kyoiba article Camerum Lerabasu Manipurgi apun bagi saktam macet ama phawa kai yaroi Manipurgi apun ba saktam kai na ba demand tarok liba singasi Manipurgi aseng ba I marina ti haiba takpani haiki Loizing loya singda law uriba lawmi kaya makokta makhut hapnare adubo law mulak laba matamda maina tumna thakiba yabagi achauba thajaba lei maramasna lawmi kaya suicide torokpa yabagi phibamda lakle haina Sibasena gi president Moirangthem Tombina ngasi Babu Prada leiba Sibasena gi office ta permission ona ba mada phongdokre mana makhata aduna numi humdrani thoi shuraba national amadi international issues oibagloyena red alert lauthokraba issue asida state asigi head of the constitution gi phampuriba governor Myanmar ki Kukila Loba Sing Yauna Tobani Haina Miam da Kangan Kre Adubo Ngasi Pawagi Manungda Manipugi Miam na Union Home Ministry da Hangliba Wahang Kayagi Pakumdi Amata Pangba Leite Prime Minister na Tolibaira Ngasida Ngasi Pawba Wahi Amata Supongdo Polite Loijing Loya Singda Low Uriba Lomi Kayasi Waba na Makokta Makut Hapnare Har Ising Pangdabagloyana Ahing Yaretuna Low Uriba si Low Sing Mulak Laba Matamda Punna May Takiba Yakibagi Asoba Tazabalay Matamaduda Lomi Kaya Suicide Torokpa Yabagi Asepa Tazabalay Ayuk Nuntil Matamda Law and Order Pare Haiduna Pung Taruk Pauba Curfew Hangdok Laga Mapam Amada Mishi Mina Tokpagi Pau Panglaga Bazar Kairaga Curfew Matam Tensilak Pasna Skulda Mahima Sing Tamliba Angang Singda Tension Biba Macha Mapureba Kaina Rakpa Kayagi Mirau Kol Su Agreement Adu Handok Trabasu Su the Ladiba Militant Singna Lana Tabak Torabadi Madu Pava Yabagi Hak Adu Indian Constitution Piribani Pit Krabastel Asiga Tazlagliba Central Forces Mayam Asina Kuki Militant Singna Paiba Kulaya Madi Singi Napom Singda Sariba Bunker Singasi Tugaiba Pagatpa Ngamdribano Haina Makatana Hanki Maram Sadan Jiri Police Sanda Koraga Purak Pagi Maram Karigino Mahaki Maral Leram Labadi Logio Action Lobby Haina Ngasi Jiri Bangi Sonopu Gram Panchayki Manung Janalaiba Lan Pani Part to the Laiba Abdul Salam Mayumda Paumishingo Unabami Pamada Mahana Pondorakli Makatana Abdul Salam Nahai Hokiba Megitan Kuntereki Nuntil Pungani Tao Matamda Lan Panida Masagi Dukan Pamling Matamda Jiribam District Police Ki ASI Majabur Rahmanga Mahaka Loina Bamioi Karalak Laga Jiri Bangi Osina Kawi Wari Sanasi Haiduna Nampuda Mahakpu Puraga Puba Saiba Toramatung Mahakpu No Master Sanda Tamlaga Tankuni Pan Megi Ayuki Pungtara Rom Matamda Tadok Piraki Tadok Matung Med Kumapanda Silchar Satuna Nimitara Mangani Leduna Masala Yenki Ziri Bamda Halakla Matung All Jiri Bang Working Journalist Union Gi Office Staff Press Meet Ama Pangtoki Madugi Matung Nominini Leraga Jiri Bangi SDPO na Mahakpu Amuk Kauraki Maduda Mahak Naki Bedagi Stasanda Amo Hanazat Kide Policing Puna Makpu Mahakna respect awi adubo maru oina mahakna haining libadi mahakpo 27 May da station da puraga phuba saiba toraga normal station da thambi kibadu kari marangi no mahaki kari maral no kari case laibadagi no karigumba mahakna lan kiba tarabadi mahakpo logi matungina police na action lokhat piu aduga ASI Mazabur Rahmana Maram Karisulatana case Amatalaitana Mahakpu Pubo Zaiba Tobo Eram Labadi Mahaki Mataktasu Akan by Action Lokat Piu Haina Mahakna Pondorakli
Youth Development Organization Kurai Angom Laikai ki Tare Chuba Mapok Kumonga Marilena Nomagyoy ba EP bagi thara amang asi Jennings Hospital ki Blood Center da pangthokre Donate Blood Save Life haiba thim da pangthokpa thara madu da organization sigi thongmi kya na EP ki EP ba duga Marilena look asigi thongmi amana ngasi gi EP bagi thara masi hauji state sida thole bai rang asna maram oiraga so pan nanglaba singda mateng pangna ba pangthokpani loina makhata na su karigumba igi awat pa lairak labasu organization sigi maike dagi EP na ba sem sari haiki tha sigi ama amadi ani gilona ba hingda Bisnupur district ki khoijuman tabi gi lanphamda thawai katkhaba ningomba ibomza maite gi maphamda lining thau sanamahi temple board LSTB na chingdoi athoiba mingthol piduna leibaki thak dai kai khumnaba utuna ngasi haying khongbal uphong yumpham imphal da leiba lining thau sanamahi loi sangda lana thoram pangthokre ngasi pangtholeba tharamasi ireiba kanabagi lanphamda leikhitraba ningomba ibomza maite gi lehoriba imung manungi miyoi sing yauna lining thau sanamahi temple board na sinduna singdoi athauba mingthol pikraba ibomza maite gi photo da leikatuna mahakne hinglingai matamda pamjaramba sanamai lining da sinbani haina LSTB gi vice president Vidyapati Senjamna hairi Relief camp sing da leiriba miyoi sing yauna amadi saknaraba miyoi kayana athauba ibomza gi saktamda leikat ki bagaloena imung manungda tengbang pikhi ngasigi tharamda ireiba kanabagi lanphamda thawai katkraba singi maphamda awaba phongdo po oina mina ani tumina letuna kai khumnaba utki sanamai temple board na ireiba kanabagi lanphamasi maroina lobagaloena leikidraba singi thawai singbu punna haikat leikat tamba madi chara tamba lakliba langbangi nongma panbadagi hauraga kum khudingi langban chara tambagi tharam pangtholagani haina LSTB gi member secretary Maisnam Sibadata Luang na lauthokkibagloena numit asa laikhidraba singi imung manungi miyoi sing yauna leibak miyamna saruk yabidana ba paujalakli laikhidraba ningomba ibomza maitegi loina bi ningomba ongbi ichal leimana lehoriba imung manungi mateng pangbina ba marileina ba authority singyam phamda haijari loina kuki militant singbu takthokna bagi apamba phongdorakli Bisnupur district ki manung dalai riba lomi singna potho hena puthongna bagi matangda district level monitoring committee gi oiba mipa ama district administration Bisnupur na sin DC Bisnupur ki conference hall danga si pangthokre DC Bisnupur Lorembam Bikram na sia lodna pangthoki bai mipa maduda SP Bisnupur Roni Mayangbam ADM Bisnupur S Bobby Sharma All Manipur Agriculture Workers Union Lokshawat Bisnupur gi musing district agriculture officer Lokshal na nominate tawba organization gi musing MIWRD kada district level officer singshu saruk yaki meeting aduda lomi singda matam-matangi oina security gi mateng loraga irrigation phangnaba amadi low ubagi thabak sing paikhatnaba lomi singbu matam kakna low singu bagi thabak pangthoknaba wafang kaya su khananina ki DC Bisnupuna ekhoi chanaba leitragadi hena wagada maramna miyam su wakhal taminaba amadi lomi singsu matam khangna low singu ubagi thabak sing paikhatlahunaba amadi pothok puthoknaba honachi haiki Manipur ki oriba situation sida thoning deba thodo thokduna social media sinaduna irang sagatpa nungsinadana ba pawmadi tongan singba sandokpa thingnaba Manipur lengana Manipurda internet thingbagi matam numit mangani amuk sangdokre internet asi chaliba tha July gi tang kun gi nungthil pung 3 phawba thingani haina Manipur lenga ki commissioner home T Ranjit thorakpa order amana khangalakle Lions Club of Kanchipur Centurion Kanchipur Palace amadi Kanchipur Unified ki chaliba sahi lisingani kulumdagi kunmari oina no thopugdaba Board of Directors sing Manipur University of Manipur Institute of Management Study gi auditorium dangasi pangthokba thara amada hawkre Lions Club of Kanchipur gi oina angom Niyomani Singhana President Khaidem Indra Kumar Secretary Kanchipur Palace ki oina Professor CS Ibohal Maitena President S Diban Kumar Secretary amadi Kanchipur Unified ki oina M Kumar President amadi M Gunindro Maitena Secretary oina thopuragani ngasi ki tharamda PMJP Dr W Gopi Mohan MJF TS Kesho FBDG MJF M Gojendra SCA PDG amadi MJF IS Manikumar PDG na mathangchina guest honor amadi special invitee oina saruk yaki Modi surname remark na maram oreduna Gujarat High Court na Congress ki hanagi President Rahul Gandhi criminal defamation case ta mara leire haina pikhiba wayal gi matangda Rahul Gandhi na Supreme Court ta petition ama file tawkre lisingani tarang pangi April 12 da Karnataka gi Kolar da pangthokpa rally amada huran ba punamaki